Kwatha Khulda Thabak Shuba Kibadagi, T Bakang Kitraba Matum, Pangong Namahut Sinduna, Mathau Mangam, Pangtuk Kibadagi, Nuaitana Lady Nature, Masaya Kidney, Animak, Fail or Padagi, Hausi, Tamai Ban Lorum Pura Lekagi, Barai Kama the Leduna, Bavina Hospital da, Lai Tariba, Tenta, Hongbal Dagi, Moirang Tem, Gambinigi, Ana Layinga, Mating, Winabagi Damak, Like-minded growth LMG Manipurna, Lupalishing Kuni Mating, Kusinakre Hadi. Like-minded growth na tuan ba awaba taraba na masugi miyamda mating pagnon lakpagi saruk amoy na ngasugi mating adusu pikivane hari ngasugi mating pibagi kongsot aduda group asigi secretary Ojit Chorokhaibam publicity secretary Rakesh Naurem treasurer Kunjeswar Mangsa Tabam yauna tuan ba members sing amadi maruina president L Kunjeswar Sharma mahang nalusinguna Tembang pibagi kongsi adu takivani hari. Manipur census tawdringaida NRC tawgudabani haiba Kolao osina yumpham oiduna ngasi Moirang na miyam gi oiba e-rickshaw gi rally ama chakre rally edu kege Moirang Kendra Punbaluf Chemical Moirang Apunba Mera Paibi Imaluf Mampil All Moirang City Block E-Rickshaw Development Cooperative Society Limited Moirang Amadi All Moirang E-Rickshaw Moirang Municipal Council Sinduna Chatkibane we support NRC in Manipur NRC for justice fairness and a secure future haiba NRC Makada Chatkiba Rally to the Miyamna Census tawdringay mamangda NRC tawgudabani NRC tawduna mitop khandolaba matungda census tawgudabani haibana chungba Kolao sing lauki makhatana JFD na changshun lakpa Manipurda NRC chana hanabagi khoyam singda saruk yagani hainasu sililang lima sugi maikidagi fongdurake Rang the Cheliva, e-resourcing Haibadi, municipality Makada, Amadi, society Makada Cheliva, e-resourcing a Sigi Apunba, Pipis Releni, Haiba Pris Reli Asida, all Marang, Marapavinu Pilop, Amadi, Kigam Marang Kendra, Apunbalop, Kanglero Kanbalop, Apunbalop, Yamkaza, Pulakusina, Raganda, according to the river Reli Asida, Manipurgi, Oriva, Pompong Sariva, Isu Asida, Akogi, NRC Tawna, Sezatoba, we talk Kadokana, Sezatoba, Haibasi, Akogi, is in a singing over Koida Yamato, but I think Rakadaba or Maramna, High Bachingasi, Sezatau Dringaida, and NRC Tobu, Haibagi, Demando, Koi Kamzavani, Hana. Hariba, Manipurda, NRC Hanatan Hangadavani, Manipurda, Mito Hana Kandokadavani, Manipurda Mito Kandok Ragadi, census report of Wayaro Habasi, Nasiki Rele, Asina, Chapchana, Lavak Mayamda, Karanjari Renana, Makatarapa, JFD Natanchila Liba, Hongkong Kudimakasu, Morang Lamdom Gioina, Kike Morang Kendra Punmaluk Chemical, Amasung Mampil, Morang Apun Marapa Imaluk, Hariba, Look Aniasina, Batam Pumada, support of the Gani Hana, Lavak Mayam the Nissin. Thank you. Senapati ki khule naka check post security force ke apun makangbu mana check tobagi thabak thari ngaida mioi ama ground sugone chino polom korana fare hari fara ba mioi dudi Muhammad Safikur Rahman chei kulumdoi apokpagi ming Muhammad Rijayuddin Thobal district ki Lilong Haureibi tural ahan bidagi ne hari mioi shudagi gram chohum humpugi ground sugar chino polam hapa sapon cap puntaret funky hari ma kalone rakpa gari Omni van West Bengal ki number 64T7355 asisu police ta fagal le hari
ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯁꯦꯝꯂꯤꯕ ꯑꯣꯖꯥꯁꯤꯡꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯄꯣꯠꯂꯨꯝ ꯊꯥꯡꯒꯠꯄꯤꯒꯅꯨ ꯍꯥꯏꯅ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯦꯅꯦꯖꯃꯦꯟꯠ ꯗꯦꯕꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯂꯩꯕ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯈꯪꯗꯕꯁꯤꯡꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯄ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯄꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯁ꯭ꯀꯨꯜ ꯗꯦꯕꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ, ꯑꯣꯖꯥꯁꯤꯡ, ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯀꯤ ꯃꯤꯍꯨꯠꯁꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯆꯠꯊꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ education free zone ꯑꯣꯏꯍꯟꯕꯤꯌꯨ, give us peace, give us education, ꯃꯍꯩꯔꯣꯏ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ, we are today's learner, tomorrow's leader ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯩꯁꯤꯡ ꯊꯥꯕ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯈꯤ꯫ Security force na UKN ki kadar ni haiba miyoy ama fare hari. Fare ba miyoy adudi sub-style Sergeant Major Satngam Dongel chahini puhumdoi mahak Chushanpur district ki Sejang village ki ni hari miyoy asi mga suba sam rifles na khulai ko na fare ba matungda Chushanpur police station da sinakre hari. Mangondagi 9mm Beretta pistol ama kapayare ba noy maru mga amadi magazine ama funky hari. Atopa thodok amadana Thawal District Police amadi Kudramadoi Shuba Assam Rifles Kangmuna KCP PWZ gi active cadre ne haiba miyoy ama fare ba miyoy adudi Sanglin Mayum Sanjit Singh alias Mani chai kutrani pan mahak Bisupur district ki manung chonba Wangu Ahalup Terakong Awang lekai dagi ni hari miyoy asi Thawal Bazar gi auto parking manak tagi fa khibani hari atopa thodok amadana police ki pauna hai Thawal District Police amadi Nibutaruk Shuba Assam Rifles Kangmuna RPF PLA gini haiba active cadre ama fare hari fare ba miyoy dudi Ningomam Pulsiba Singh alias Nanau alias Selungba Chahi Kutra apopana N Rajan Singh Thobal district ki manung chanba Khongjom PS na konba Tekcham Maya Lekai hariba Langathil PH manakta leiba formation de gini hari masiki sumathakta Kuntram Shuba Assam Rifles Kangbuna Imphal West District ki Commando Kangbuga Dorena Imphal East ki Brahmapur Aribam Lekai dagi KCP PWZ gi miyoy amasu mahaki mayum dagi fare hari fare ba miyoy adudi Aribam Sivasur Sharma chahi kunmanga alias Melo apopagi mingna laikhidraba Aribam Nilavara Sharma kawi hari Imphal East District Police ki Anti-Narcotics Task Force na CRPF amadi Kangpopi District Police ko maduna Kangpopi District ki manung chanba Gamnom Saparmay na police station konba Modbongi Khoyin tampak sa thukiba Anti-Narcotics Operation da miyoy amadagi brown sugar ne chinaba polam sing ko na fare hari police ki pauna hai fare miyoy adudi pauksa kipjeng chai kuthani thoi mahak Modbongi 4V village tagi ni hari miyoy shudagi brown sugar ne chingnaba polam kilogram aniga gram 350 funky amadi Bajaj diesel auto MN03 W1971 unana mobile phone amasu fagat fangam ki haide ing sok lising mga chamapan humpumanga da kusen gi chak tang ba thok padagi mahairoi singna changsan ki ba khongjang ningsing duna chaklam khongchat ngasi Manipur da pangthokle All Manipur Student Union M Suna humpumadarak shuba chaklam khongjuk ki tharomadu pangthokpani ing sok lising mga chamapan humpumanga da August ki tang kuntareta changsan ki ba mahairoi singi khongjang amadi hari ba khongjang andu lekhidraba sing madugi mafam da ikai kunaba utuna amadi mahairoi singna changsan ki ba khongjang adu bu ningsing mo oina numit asi chahi khudingi pangthokduna lakpani Pishum singa machada leiba laikhidraba singi mafamda ikai khumnaba utlaba matungda tongan mafam singda mifam pangthokpuna chingba tawbana numit asigi mapungoiba thorom oiri adumakpu haujimak Manipurda miyama jangchiliba ihau census tawdringaida NRC hana tawgadabani haiba kholaw asisu ngasi mahairoi singa laukhi